Manipur haiba wahai muthatnaba honarakpa haibasi India ki apunba masakta singnarakpaga pangkhakni haina Thangmaiban Assembly Constituency ki MLA KH Joy Kishanna phongdokre wafam asi ngasi Khuyathong Multipurpose Hall da pangthokpa Thangmaiban Kendra Development Organization Tagdo gi 12 suba Meritorious Award lanthokpagi thoramda mahangna phongdokhibani Tagdo na silaga pangthokhiba thoram aduda MLA Joy Kishan hai India hairiba lebak asi tongan ba state singna pullaga sembani haibasi constitution gi ahanba article da mayek sengna yauri masina Manipur asi India gi tatna thanaba yadraba state amani haibasi tai asigumba India gi apunba masak semgatpada yauriba state amage mamingbu lokthokadabani haina honarakpagi thawong asi India da singnarakpaga pangkhakni nakal amaromda Manipur haiba wahai muthatkadabani haina Indian Army na chathakiba thawong adu Army gi mathaunada kanagumba kharana amuba Kali Taishinnaba Honarabra Haibasi Chingnadaba ngamde Maramde Pakistan saugatpa terrorist singna lebak asigi micham miyam hatlakpa matamda Indian Army na makhogi mathauna phudoktuna terrorist singgi mathakta laman khumba oina akanma mawongda khuthalibani asigumba mathauna leiraba Indian Army gi personal singbu kanagumba kharana aranba mawongda uhannaba honarabra haibasi Tidokpa chungani maramdi Constitution gi Article 1 da yauba wafam gi matung inna Manipur gi mafam ama hekta da thokpa thodok sing India da thokpani haina lofam thoi Manipur sokpa haibasi India da sokpani handak thokriba thodok adu icham chamna lawba chungloi maduda kana gi khut yaubage haibadu nainaba mathau tai haina MLA Joy Kishan phongdokhi Thauram aduda mahangna makhatana hai ngasi pangthokliba thauram asi mikhalga mari amatta leinade masidi haugalakliba amadi tunggi yumbi oirakadaba naha singi makhong sombibani maramdi pumnamakpu maithiba pigadawriba asi education nane makoigi pandamdi haugalakliba naha sing education gi lamda Sotha Handabani, Madugi Damak Jahi Lisang Sidna Tagdona Meritorious Award asi Lanthoklaga Lapani, Jahi Kaya Leptana Mahiru Shingna, Pukning Taugatlaga Lapagi Tabak asi Tagdonatana Atay Layrangani Tazade Hainasu MLA Joy Kishanna Makatana Fundoki, Nasigi Tauram Aduda Kunja Lising Anikun Mari Amasung Lising Anikun Mangage, Class 10 Amasung 12 ki exam Amadi, Atay Atopa competitive exam Singda, Mai Pakpangam Ngamkraba Apunba Mahiroi, Jonga Marifu Romda Sel Amadi certificate Sing Piduna Puming Tawatki. Akwai Constitution Article 1 India asi karibo India Bharat is a union of states right state members in putla semba adu we you place Constitution Article 1 defined adu that the Manipur is integral part of the India aduna Manipur ki porsi eradicate one like a level of nation by the part of the India is India se masi singar abai se India ki porsi singar abai se Manipur is a concept in the other city. Manipur took the home only put that one minute or main of India is still so India's. Adu Targati Muishi Kana Musia, Regali, Masi Kamako, Mukadu, Yam Johnson, Lukiati. Aduna, Matunda, Sumosi, Vidaba, Tongadana, Madreda, Kamaito, Tongibino, India will put the Sumanaba, Indian Army is Shiklava, Honagi Jendo, Shimana, Moida Amuda, Mokasi, Gary Moje, she's